India Lenga ki State for Food Processing Industries and Jal Shakti ki Union Minister Prahlad Singh Patel na ngasi Chandel District ta laktuna Aspirational Districts Program gi makhada paikhaliba thabak thoram sing yengsinkhre. Union Minister na Panchayat Village ta chatuna mafam adugi paikhaliba Jal Jeevan Mission yengsinki. Chandel District Hospital gi vaccination booster dose sing amadi hospital gi fibam yengsinki. Liwa Kulen gi food processing site su yengsin kibaga loinana local miyam ga award apa singi matangda wadi sanaki amadi Chandel District Hospital gi doctor sing staff sing ga su wadi sanaduna hospital gi award apa singi matangda kupna khanani naki tungda Chandel gi DC office ta laktuna Chandel gi district level officer sing yauna review meeting pangthoktuna hauji Chandel district ta paikhatliba central scheme sing Jal Jeevan Mission amadi Swachh Bharat Mission gi matangda khanani naki Review meeting aduda ADM Chandel MD Firoz Khan na district asida paikhaliba central scheme sing sugai na khanaki Union Minister Prahlad Singh Patel na center gi scheme sing manung chansinba mafam singda yauhanba haibasi Prime Minister Narendra Modi gi apambani ngasi fawba Prime Minister na leibak asigi sotharaba mafam singda thabak kaya marum paikhatuna chakthong gas laitaba imungda chakthong gas piba amadi ana layeng gi damak Ayushman Bharat ki makhada lupa lakh manga fawbi tanaba piduna lakli haiki Government of Manipur Directorate of Health Services na sinduna ngasi None District ki manung chanba CIC nungba gi trauma care center amadi blood bank ama thamnanaba Health and Family Welfare Minister Dr. Sapam Ranjan na ure uyung tamkre Thoramatuda Health Services ki Director Khoirom Sasikumar Mangang amadi Hill Areas Committee ki Chairman Dipu Gangmai Susaruk Yaki Chief Guest ki warol piraduna Dr. Sapam Ranjan na hai None District ki Haksel gi matangda laingak na lum na lawbaga loinana building laitaba PHSC ahum saragani dialysis center amasu thamnana ba hotnaragani haiki 2025 to TB elimination gi damakta yamna akanba meeting among joinana with a vision and with a commitment we will eliminate TB by 2025 as a target akoi district khudingi constituency khudingi tubercular patients Tasengna akoi ngasi sig is a PSA plant on the thammise kari gi damakta na matamduda akoi kaya wana gi oxygen gi issues oxygen what gi issues ke mayam do and healthcare systems akoi healthcare delivery is a karamba delivery it goes to the last mile quite khungang leiba jaga adu da leiba mio is putting mako yaununa gi damakta akoi healthcare systems Central Forest Division na sinduna Sawombung Range ki manung chanba Khamelo Gwaltabi Reserve Forest ki saruk amasu oiriba Khongbal Tangkhul Village Hongma Village tagi Khongna Chingda pung ahum rom changna karaba matungda lei haiba Maharani Chingi matonda ngarang u pambi kaya thakre hariba mafam asi hana popi pambi tharamba mafam ni hairi mafam aduda uchara sing tharuna bagida makta chatkiba miyam na chingkhong dagi uchara puduna ayuki pung mapan makhai dagi khong na chatpa hauki Numit yung mamatong pung tarani thoy ka makhairom tabada chingdol yauduna uchara sing adu thaki Maharani chingdol da uchara kaya marum thariba adu tongan ba miyoi kharana mafam asida tree plantation tawba lakpa yaroi mafam asi reserve forest ni haiba yaroi haibana chingba khangalakpa lai haibadagi Imphal East ki SDPO RK TSB na luchingba nupi police sing yawba Imphal East ki CDO team amat sulaktuna asoi angam thoktana ba cheksin na ngak sen ki ngasigi uchara thabagi khongchat aduda Central Forest Division ki DFO RK Amarjit ACF Sibawaini Sadar East ki Range Officer NG Ratan Sawombung ki Range Officer K Raghu amasung Khongbal Tangkhul Village ki Khunja Singh na chingbana saruk yaki Upambi thabaduga mari lainana Central Forest Division ki DFO RK Amarjit na haikibada mafam asi hana popi tharami haibadagi mafam asida uchara sing thajillaga mafam asi umang oina onthoknana balakpani thengnariba chingmai singdi yamna ingna umang ama oina lei adubu mafam asidi ikokokna lei maram aduna koklaga lairiba mafam asisu umang oihanana ba hotnaba amadi u thajillaga popi thandana ba hotnaba asina maru oiba pandamni haiki
Central Forest Division, Forest Department, Government of Manipur ga Khongbal Tangkhul gi Village Authority ga Imphal East Police ga Civil Body gi Loop sing gi Khamelok Kwaltabi gi Chingsang gi Nakan da leiriba khun sing khoi si naw mayam ama masi khoi mayam je punna langminaraga khoi namjik leptariba mafam si Khamelok Kwaltabi gi manung da leiba Maharani Hill haira khungnariba Maharani Ching haira khungnariba Khongbal Tangkhul khunjida gi pung ahum mu trekking tawraga kara kanda mafam jida yojaraga mafam je kitang kokna leiba matam amada khoi popi tharamen haibi aje masam mafam jida popi tharami mafam je khoina u chara khajitang thajallakanda hogdo khoi waina mafam je mu reclaim tawnaba forest area waina onthongnaba adumaina khanjaraga laksabani khoi mayam khoi sinau sing Khamelok Kwaltabi gi khoi bu leiriba kunsing sinau sing roina khoi Khongbal Tangkhul gi village gi authority Imphal East Police gi khoi SDPO na luching biraga lakpiriba mayam je khoi je punna khoina sum hanba am khada thijabda khoi chani mu laksabani masi u thariba sigi maru oiba pandamdi popi thadana bohonaba khoi u china mo chinjalaga mafam je som nakan jida leiriba forest city yam ingna yam nungaina lei aduna som da leiriba siga manhanna mafam je amuk haina purakna bohonaba second dana u thajalakan jida popi thanda bai tar Central Bureau of Investigation Yes Bank ki co-founder Rana Kapoor amadi Avatha Group promoter Gautam Thapar amadi mahaki company ki mathakta lupa koti chamri homfutaruk ki fraud case ka mari lenana charge sheet file tawkre CBI na phongdorokpagi matungina company asina English ani ga subda tara taretagi English ani ga subda tara mapan fauba miyam gi thajabagi ma wangmada miyam gi senfam haina thoki hairi Rana Kapoor amadi Gautam Thapar chaliba chahi asigi February thada lupa lakh manga gi surety piduna Mumbai Session Court tagi bail lokthokibani bail fangkhrabasu CBI amadi ED na register tawrakpa atopa case singna maram oiraga miyoi ani asi taloja jail da leirakibani Haukiba pung kun mari da India da nauna miyoi lising mari supna kuntra taret COVID positive oire laikhidaba migi masing na mapani fagalakpagi changcha da malfutara nipan ga 10 taret ama oiri apunba confirm case ko ti mari lakh nifu manga lising nifu chamnga supna anini active case na lising nifu mari chatret malfutara ni thoini laina asna laikhidaba migi masing na lakh manga lising kunipan chom humbudrani laina asidagi naba faduna discharge tawkiba migi masing na koti mari lakh kuntra mapan lising homfutaret chohum nifuni laina asidagi ngak thokna ba vaccine kap thokiba apunba migi masing na koti chani tara taruk lakh marfu humdoi lising kun mari chamnga kuntra taret yaukhre Malem gi oina COVID laitna khwaidage na sokhalaba leibak singi manung da USA na ahan ba India na ani shubada amadi France na om shubada lairi awang nongpok state ki oina Assam na ahan ba Mizoram na ani shubama di Manipur na om shubada lairi